ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯄꯣꯛ ꯂꯥꯡꯒꯣꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯣꯃꯦꯁ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯃꯄꯥ ꯊꯣꯏꯅ ꯊꯕꯛ ꯑꯆꯧ-ꯑꯆꯧꯕꯗꯤ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯁꯤ ꯀꯔꯕꯥꯔꯒꯤ ꯂꯝꯗ ꯌꯥꯝꯅ ꯍꯩ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯁꯤꯟꯇꯣꯛꯏ꯫ ꯃꯗꯨꯒꯤ ꯊꯣꯏꯅ ꯈꯣꯝꯅ ꯍꯤꯡꯕꯇ ꯅꯠꯇꯅ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯅ ꯁꯤꯡꯊꯥꯅꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯔꯣꯃꯦꯁꯁꯨ ꯀꯦꯊꯣꯛ ꯆꯥꯎꯊꯣꯛꯅ ꯂꯩꯕꯩ ꯍꯧꯅꯕꯤ꯫ ꯆꯥꯗꯤꯡꯁꯨ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯥꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯃꯗꯤ ꯀꯥꯔꯁꯨ ꯂꯩ꯫ ꯗ꯭ꯔꯦꯁ ꯁꯣꯔꯨꯝꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯠꯇꯦ꯫ ꯑꯆꯥ ꯑꯊꯛꯁꯨ ꯀ꯭ꯂꯥꯁꯤꯛ ꯐꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯀꯌꯥꯕꯨ ꯃꯤꯇꯥꯔꯨꯗꯦ꯫ ꯏꯟꯖꯤꯅꯤꯌꯔ ꯗꯣꯛꯇꯔ ꯃꯆꯥ ꯃꯁꯨꯗꯒꯤꯁꯨ ꯈꯤꯠ ꯍꯦꯜꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯗꯤ ꯒꯞ ꯍꯥꯏꯕꯗꯨꯃꯗꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯃꯁꯤꯗꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯣꯟꯅꯔꯤꯕ꯫ ꯃꯁꯛ ꯃꯇꯧꯁꯨ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯀꯨꯂꯩ ꯀꯨꯆꯨ ꯋꯥꯡ ꯆꯥꯎꯕ ꯁꯦꯇꯧ ꯆꯥꯊꯣꯔꯛꯄꯗ ꯏꯄꯛꯇ ꯄꯛꯆꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯇꯣꯏꯅ ꯄꯨꯟꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛꯇꯤ ꯂꯩ꯫ ꯃꯃꯤꯡꯅ ꯕꯤꯀꯥꯁ ꯀꯧꯏ꯫ ꯃꯍꯥꯛꯁꯨ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯅꯝꯕ ꯃꯇꯝꯗ ꯁꯨꯡꯊꯠꯊꯅꯗꯦ꯫ ꯅꯣꯡꯃ ꯀꯣꯂꯦꯖꯀꯤ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯀꯦꯟꯇꯤꯟꯗ ꯆꯪꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ꯫ ꯕꯤꯀꯥꯁꯅ, "ꯚꯥꯏ, ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯌꯥꯝꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯁꯤ ꯅꯪ ꯑꯝꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯣ?" ꯔꯣꯃꯦꯁ, "ꯑꯁ ꯄꯥꯝꯗꯦꯗ. ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯀꯥꯏꯗꯣ ꯑꯝꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯤ. ꯀꯔꯝ ꯀꯥꯟꯗꯕꯨ ꯌꯥꯎꯔꯛꯇꯣꯏꯅꯣ ꯈꯪꯗꯦ. ꯀꯣꯂꯦꯖꯇꯤ ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ." "ꯍꯦꯔꯥ, ꯅꯪꯁꯨ ꯆꯍꯤ ꯑꯃ ꯐꯥꯎꯗꯤ ꯋꯥꯠꯂꯤꯗꯅ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯗ." "ꯅꯍꯥꯟ ꯅꯪꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯤꯔꯛꯄ ꯅꯝꯕꯔꯗꯨꯁꯨ ꯑꯩ ꯇꯟꯗꯅ ꯇꯣꯛꯑꯕꯅꯤ꯫ ꯃꯥꯁꯨ ꯃꯦꯁꯦꯖꯇꯤ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯔꯝꯃꯤ. ꯀꯣꯜꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯑꯝꯃꯤ. ꯑꯗꯣ ꯑꯩꯅ ꯇꯟꯗꯅ ꯇꯣꯛꯊꯣꯛꯑꯕꯅꯤ." ꯕꯤꯀꯥꯁꯅ, "ꯑꯦ, ꯀꯩꯒꯤ? ꯅꯨꯄꯤꯗꯨꯅꯁꯨ ꯅꯪ ꯑꯗꯨꯝ ꯈꯟꯖꯕꯅꯤ. ꯐꯁꯨ ꯐꯖꯩꯗꯨꯕꯨ ꯌꯥꯏꯍꯦ ꯅꯪꯁꯤꯗꯤ." "ꯑꯩꯅ ꯇꯧꯅꯤ. ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯗꯤꯅꯦ ꯈꯪꯒꯗꯧꯅꯤ." ꯔꯃꯦꯁꯅ, "ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯅꯨꯄꯤꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ, ꯃꯦꯁꯦꯖ ꯊꯥꯅꯕꯁꯦ ꯃꯤꯠꯇ ꯀꯩꯀꯩꯅꯣ ꯍꯦꯛꯇ ꯎꯔꯦ." "ꯑꯦ, ꯀꯔꯤ ꯎꯔꯛꯏꯕ ꯅꯪꯗꯤ?" "ꯈꯪꯗꯦ. ꯑꯩ ꯚꯥꯞꯅꯔ ꯀꯩꯅꯣ ꯅꯨꯄꯤꯗꯨꯅꯅꯦ ꯀꯖꯦꯡꯂꯩꯒ ꯎꯞꯂꯒ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯒꯅꯦ ꯃꯈꯨꯠꯇ ꯀꯨꯟꯗꯣ ꯄꯔꯦꯡꯒ ꯄꯥꯏꯔꯒ ꯍꯦꯛꯇ ꯍꯨꯠꯇꯣꯏꯒꯤ ꯇꯧꯔꯝꯃꯤ." "ꯑꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ. ꯊꯨꯡꯅꯅꯤ ꯇꯥꯛꯏꯅꯤ." "ꯑꯗꯣ ꯃꯪꯗ ꯅꯠꯇꯦ ꯍꯥꯏꯕ. ꯁꯨꯝ ꯂꯩꯕ ꯀꯥꯟꯗ ꯃꯤꯠꯇ ꯍꯦꯛꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏꯅꯤ. ꯑꯗꯨꯒ ꯈꯔ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯌꯣꯠꯂꯤ ꯃꯆꯤꯟ ꯑꯇꯨꯝꯕ ꯇꯨꯝꯕ ꯌꯥꯎꯕꯗꯣ ꯑꯣꯏꯔꯛꯄ. ꯑꯗꯨꯒ ꯃꯌꯥꯒꯗꯣ ꯍꯤꯡꯆꯥꯕꯤꯗꯧꯅ ꯍꯦꯛꯇ ꯁꯪꯇꯣꯔꯛꯑꯒꯅꯦ ꯆꯤꯛꯀꯦꯒ ꯇꯧꯋꯦꯕ. ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ. ꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯃꯥꯜꯂꯦꯅ." "ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ. ꯑꯗꯨꯕꯨ ꯋꯥꯈꯜꯅꯦꯅ ꯚꯥꯞꯅ ꯁꯨꯔꯥꯟ ꯇꯨꯔꯥꯟꯅꯦ ꯄꯪꯁꯥꯗ ꯁꯥꯒꯠꯄ ꯑꯣꯏꯔꯝꯅꯤꯀꯣ." "ꯑꯁ ꯚꯥꯞꯅ ꯅꯠꯇꯦꯕ ꯅꯪꯕꯣ. ꯌꯥꯔꯦ, ꯅꯨꯄꯤꯒꯤ ꯋꯥꯒꯁꯦ ꯂꯣꯏꯅ ꯇꯣꯛꯑꯁꯤ. ꯑꯩ ꯀꯣꯛꯀꯁꯦ ꯆꯥꯏꯗꯧꯔꯤ. ꯀꯣꯜꯗ꯭ꯔꯤꯡꯗꯣ ꯑꯗꯨꯝ ꯊꯛꯆꯤꯜꯂꯣ. ꯆꯠꯅꯅꯕ ꯇꯧꯔꯁꯤ. ꯉꯁꯤꯗꯤ ꯃꯣꯜꯗ ꯆꯪꯂꯨꯁꯤ. ꯗ꯭ꯔꯦꯁ ꯈꯔ ꯌꯦꯡꯂꯨꯁꯤ. ꯌꯥꯎꯁꯪꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ." ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯀꯦꯟꯇꯤꯟ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯑꯃꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯥꯝꯅ ꯈꯥꯗ ꯌꯦꯡꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯄꯨꯔꯛ ꯄꯨꯔꯛ ꯊꯦꯛꯂꯤ꯫ ꯃꯆꯤꯟꯗꯨꯁꯨ ꯈꯥ ꯆꯤꯛꯄꯗꯧꯅ ꯆꯤꯛꯂꯒ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯒ ꯌꯦꯡꯂꯤ꯫ ꯔꯣꯃꯦꯁꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯄ꯭ꯔꯦꯃꯤ, ꯍꯦ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ?" ꯇꯥꯅꯤꯌꯥꯅ, "ꯀꯩꯁꯨ ꯇꯧꯗꯤꯌꯦ." ꯄ꯭ꯔꯦꯃꯤꯗꯣ ꯂꯥꯞꯅ ꯔꯣꯃꯦꯁ ꯑꯣꯏꯅ ꯆꯠꯄꯗꯨ ꯎꯔꯒ ꯇꯥꯅꯤꯌꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯂꯨꯔꯅꯨꯗ. ꯌꯥꯝꯅ ꯗꯤꯃꯥꯟ ꯁꯥꯕꯁꯤꯕꯣ. ꯃꯥꯏ ꯋꯥꯈꯜꯒꯅꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯗ." "ꯑꯗꯣ ꯄ꯭ꯔꯦꯃꯤ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ ꯀꯩꯅꯣ?" "ꯔꯣꯃꯦꯁꯁꯦ ꯁꯥꯏꯀ꯭ꯔꯤ ꯂꯩꯕ ꯃꯥꯜꯂꯤ." "ꯑꯦ, ꯀꯃꯥꯏꯅ?" "ꯈꯪꯗꯦ. ꯑꯩꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤꯉꯩ ꯀꯣꯜ ꯋꯥꯔꯤ ꯑꯃꯃꯨꯛ ꯁꯥꯟꯅꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯃꯁꯥ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯏ. ꯑꯗꯨꯒ ꯀꯣꯜ ꯍꯦꯛꯇ ꯊꯝꯈꯤ."
Nangna aki akhangi waga haidurabra haise. Haide nangso kaidege aibu anghawbidongna. Adudi atopa maramgi oiramni. Aduda sunati amumu college sida thengnaba unaba kanda aibu ubada mumu phanphan chonga khangi. Aduga hekta zatki yam bakhatpai maongda. Khangde aisi magi mamita but oina urabra kaino. Natraga sono chubra khangdeba. Khangdre daisu mi manane loina ningdabadagi loina danaba maram thirakpada ngausinaba saboiramni. Ai madugi di mandi. Asamda makhoi anisu wafam asi khana rega jatkri. Adubo tanya mahak asi amu gyan mangbagi maung adusu ma masasu khangse. Madu hana tawrakpadati Romesh ka khangnaruba adudagi tawrakpani. Aduna matandasu amu kizari. Mahaksi Romesh ka loinabadagi lighting ga unarubra haina. Adubo handak nini humni wari sanadaba pau phaunadaba asidadi khara makai phawagumnasu tawri. Pring hauba makai pangsauda sauningi. Hek uba mikupta mahak asimi atopa oma oibagumna tawi. Aduga mahakna gyan tarakpada masado normal oizadi. Hana amukta tawdaba maongda makhud adu porok thekpa kha chikpina chingba asi mama puknungdagi tawrakpadi natti. Hantak mapamarang khangdana masa gyan tajadana hekta tawduna leirame. Aduna maram oiraga masasi karino manipuri haibasi chingnabadi chingnarabani. Ingkhol matol asida san khara masu sajik zaduna leiri. Angang khara amadi telanga pairi aduga angang khara amana ikoi koina sanariba adugi manakta manak aduwaida mumanoda kana gombe amakhak malang bagi ipo marak aduda maka lamna noktuni yingli. Kukta ka jingle amakhak ti upi. Aduga mahik naibe amasu setli. Samlang samhat pije chastadu thoibibu maluri. Mansu mangani ahuba kananasu. Asigo matanja asida Romesh makuta sanari sabul ama paiduna pinat amata tongda tumina asongba habung asigi marumda lolaga lakli. Kudai amaga achama phurit kadamak setuna lituna lakliba asisu yengbada khuman khambagi satlonbu maluri. Wana lotuna lakjaba asi majaibe mamahaknadi khangkrabra khangdi. Nokna khena phamlamba adu maithongadu maksinkhri. Matawaduda lumdana yengzariba khuman khamba mahakti pukningda mipaiba phaurakli. Nuja mahakso jingna paro amagi miyenga loinana ningamdabana akoiba aduda kuyengingla'i. Maduda khamba mahakso lotuna leiba ngamlaktraduna asongba asidagi thorakli. Madu uibuda ningon mahakti haraubagi muhutta hena dumna warau miyenga loinana asawbudum haurakli. Wahidi amata ngangnadana laptakna yengduna amada asawba warawnaba chingnahanba kya asigi miyeng asi ramdagi korogi mangal masik asina amuksu hena maisa pirari. Khuman khamba oiriba Romesh ti phibam asi khangdri gyan tadri aduna thoibigi maikaida tamna changsilai. Manak yoromdai mikopta thoibi mahakti kari wakhaldagi no khangde. Makut aduda thangsang ama pairaga tamba mahakki maikai tamna changsilai. Madu ubada Romesh kira phawi. Aduna maram oiraga makut adu khanduna maning tabla tamna halai. Adubu mai hauna asum sarokpada noza thoibi maya adu sangtorak akiba amagi saklonda chungsilaktuni Romesh ki mathabakta netlari. Romesh laimaida longna machi ama phau lingba ngamda taduna lairi. Wahai maset ama phau banganglamda machinadu pipi kamlaga thoibi thangsang adu wangna hangkatlaga Romesh ki ngaksamda haitharai. Ngaksam hek yobaga Romesh phamungdagi pukhawgalai. Sor thabet honduna makut aduna makhurida nadaduda mixel aduda yengli. Mamangaduda tawriba adu dingsinglubada Romesh soy lawi aduga akiba supoi. Mikupsi martada mahaki oi thangba pamomdasu anaba amakakti phaurai. Madu pamomda tariba dakpham aduda phaurokpa anabani. Dakpham asisu pokpadagi yaurakpa dakpham amakhakni. Aduna angakpa amana masigi dakpham asi mutpa koba naidi. Mafam su hongdi moong su hongdi. Masina su Romesh di khanjilurabadi angakpa amadum phauribani. Romesh na Baba Imung adu kana mata khumlakte ayo anganba oibanina
maning maya sit sengduna taunaribai mama mapa animak mahakna imungdagi kaubastu tadri Romesh masado inam namsali mamang adunaga amadi yahustu khara thengba asida mamita noiraga tholakpada thongsinda kana gombe ama phatlandura jatkibadu uhuri Romesh mamit adu khangsingi kanano ayuk asida makhoigi yumada changa iba se haiduna nupi anduna zakhiba maikai aduda senduna tani adubu kana suleiramdi pumdamak mahaki wakhalda oiramli Romesh mathawaido inung nungaitri handak marak mahaki mangoi kaiwai jat yamda uba asida akibadu pokli maru oina nupi amakhak toida uriba asinadi hena jingna halle asabna maningda brush tawge na tholokpani mahak adubu mamadu napi phoiduna lerami memi ibunga nang abani hogdo adumak thengadi yaruini as ima ngasi khaktani ba ngasi khakni harise khedi yamle nangna as akhoi magi hongna bise horadamni ngangbagi showlobugase memi langda yari bro langasi bhawa adu yamna haiba entry dunendi langdudi kamdawrige as yare ko yare amti yare haisini nungan muga kwa khonge hainarani mina haige haijasano micha sigera icha sigera aina ngangi laurise tajasanu moisu Romesh wa makha tadri tarurabadi hena mari yenarani isaulangani haiduna aduna marabayraga brush adu tawi brush tawna mamangda ukhiba adu fatning singlai matam aduda tu khyau songkiba khangudi masadu nii aduga mamada hangai ima amu kaidawre mangda toina nupi ama ubasi kaidawge kaino mahangbo mangni nupui ugera nupa ugera mang haiside mangni aduina tiba koktaga kaino ma lai harawbadaga uppa thoibinaga kokta upado adu upaga ama toina uyiba wai singasi hek panbada chakhomda khujai ama tarakpagi makhol tai maduda makhoi animaktu sakhomlomda yengi aduga mamana makha tarai asigine awanglongki haudong sisune chakhum changba kankrabani ado kaidoge baima adu ubado amta hairo kari urino mi kaisu tawdi mang haisidi mangni pang uda ubani aikhoi sune hanura kansida nupa masak phajabaga do cheline na tawrami asi haidana mami do mahaki thokpa pangdok tanok sari sangsar amada Romesh di mahaki wakhalda do hongdri mamada hangba asi kanaroi khandu da hangdri ajugi mahut dress nana losiladuna mahaki bite adu thauraga Bikasbu laruri aduga molda chatnaba lakli ayu anganba oibanina monsu hangdri aduna makhoi anige tuda leiduna ngai hakleriga kol ama lai madu Romesh tanbadagi paidi Bikasda kanano as tanianida kokpayu kaino aduga talaso tali haigodana adu haibaduna amukene tankreda as pirose ai haigedudi asna Bikas na Romesh tagi phone adu mulli aduga namduna call adu okli aduga tanyaga orisanai Romesh ti adusto taning droduna sumphamduna achat awuk singado sum yengli ngyak sum yengambadagi sorok wangba aduda hek yengluri mafam aduda hanuba hanubi amakaka masunubi manba amana sambiduna sorok asle lanthongnaba hotnaribado hek ururi Romesh momondokduna fajaraba mikup asebu yengli adubu kadongdagino khangauda ahal adugi tungda nubi amakhak kajenglai uppa mayek naibi setpa mahakna mamangda yamna toina sauna yengduna inarakhiba adu ururi matam aduda Romesh ngathaduna leiramba adu chaptingna lepli aduga uriba nupi aduda mitkuptani yengli aduga garisu khawang leptada chatlibanina ahana singaduso pakna yorukti Romesh langtaknaba ama puglakli maramdi mahakna he mamangda mahada uriba adumak ngasi mimangasida urakpa asida adubu garina amurak anirak hanjindui mapada lana chakhibaduda ngasai mahakna ukhiba nupi adu leiramdri Romesh chepthaduna yengi adubu nupi adudi mangkri adumak ahan singadusu sorokto lanthorakli aduga Romesh ki manakta lanthoraktuda amuk chatkri Romesh ahan singdusu yamna ngakni yingli
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗ꯭ꯔꯤ ꯍꯪꯉꯨꯗ꯭ꯔꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯈꯔ ꯆꯠꯊꯣꯛꯈ꯭ꯔꯕ ꯐꯥꯎꯕ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯡꯇꯛꯅꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯔꯣꯃꯦꯁ ꯑꯍꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯑꯕꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯍꯅꯨꯕꯤ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯑꯕꯣꯛ ꯍꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨ ꯍꯅꯨꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯍꯅꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯕꯣꯛꯁꯤ ꯃꯅꯥ ꯇꯥꯕ ꯈꯔ ꯋꯥꯠꯄꯅꯤ ꯑꯩꯈꯣꯏꯁꯦ ꯎꯆꯤꯋꯥꯗꯒꯤꯅꯤ ꯑꯣ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯨꯄꯨ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯁꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯔꯣꯃꯦꯁꯇꯤ ꯃꯈꯣꯏꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯔꯣꯃꯦꯁꯄꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯃꯗꯨꯗ ꯔꯣꯃꯦꯁꯇꯨ ꯆꯤꯡꯅꯔꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯀꯔꯤꯁꯨ ꯀꯥꯏꯔꯝꯗꯦ ꯕꯤꯀꯥꯁꯇꯨ ꯔꯣꯃꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯕꯤꯀꯥꯁ ꯀꯩꯅꯣ ꯀꯅꯥꯃꯨꯛ ꯇꯥꯟꯅꯔꯨꯏꯅꯣ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯃꯤ ꯑꯃꯁꯨꯡ ꯇꯅꯤꯌꯥꯗꯣ ꯌꯥꯝꯅ ꯋꯥꯔꯧꯕ ꯃꯥꯜꯂꯤꯅꯦ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯃꯥꯏ ꯋꯥꯁꯦ ꯇꯟꯕꯨ ꯇꯜꯂꯦꯗ ꯇꯣꯛꯅꯔꯁꯦꯅ ꯍꯥꯏꯔꯛꯑꯦ ꯍꯟꯗꯛꯇꯤ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯑꯩꯁꯨ ꯀꯌꯥ ꯍꯩꯅꯗ꯭ꯔꯦꯕ ꯌꯥꯏ ꯅꯪꯁꯨ ꯈꯔ ꯊꯦꯝꯗꯅ ꯅꯧꯗꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯐꯩ ꯃꯤꯅ ꯇꯜꯂꯦꯕꯨ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕ ꯃꯁꯛꯇꯨꯗ ꯄꯥꯝꯗ꯭ꯔꯤꯅꯤꯅꯦꯅ ꯌꯥꯝ ꯐꯖꯩ ꯈꯜꯂꯒꯅ ꯅꯪ ꯍꯦꯛ ꯀꯣꯏꯔꯨꯔꯣꯗꯅ ꯌꯥꯔꯦ ꯕꯨꯡꯉꯣ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯀꯤꯟ ꯆꯥꯅꯤꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯃꯣꯜꯗꯣ ꯊꯣꯡ ꯍꯜꯂꯛꯄꯗꯒꯤ ꯄꯣꯠꯆꯩ ꯂꯩꯗꯨꯅ ꯍꯜꯂꯛꯂꯤ ꯉꯁꯤꯗꯤ ꯁꯨꯇꯤꯒ ꯂꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯄꯪꯆꯠꯇ ꯆꯠꯂꯤ ꯌꯨꯝꯒ ꯍꯟꯖꯤꯟꯅꯩ ꯍꯥꯏꯕ ꯀꯥꯎꯏ ꯈꯔ ꯍꯦꯛ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯤ ꯑꯆꯥ ꯑꯊꯛꯁꯨ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯝꯈꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯁ꯭ꯇꯥꯔꯠ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯋꯥꯛꯁꯣꯞꯇ ꯊꯅꯝꯅꯕ ꯏꯜꯂꯛꯏ ꯃꯐꯝꯁꯤꯁꯨ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯃꯤꯗꯤ ꯀꯌꯥ ꯆꯠꯅꯗꯤ ꯕꯤꯀꯥꯁꯅ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯆꯨꯝꯃꯤ ꯑꯗꯨꯒ ꯔꯣꯃꯦꯁꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯜꯂꯛꯏ ꯈꯔ ꯁꯨꯝ ꯏꯜꯂꯛꯄꯗ ꯔꯣꯃꯦꯁꯀꯤ ꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯅꯔꯛꯄꯒ ꯃꯥꯟꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯃꯤꯟ ꯇꯧꯔꯛꯏ ꯃꯗꯨꯗ ꯔꯣꯃꯦꯁꯇꯨ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯐꯣꯟ ꯑꯗꯨ ꯊꯥꯜꯂꯒ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯕꯤꯀꯥꯁꯇꯤ ꯃꯁꯤ ꯈꯪꯗꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯐꯝ ꯊꯣꯛꯄ ꯃꯊꯟꯇ ꯄꯪꯏꯟꯗ ꯏꯜꯂꯤ ꯒꯥꯔꯤ ꯑꯗꯨ ꯃꯊꯟꯇ ꯏꯟꯕꯒꯤ ꯂꯨꯝꯂꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯔꯣꯃꯦꯁꯇꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯔꯣꯃꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯕꯤꯀꯥꯁꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯀꯔꯤꯕꯣ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯑꯁ ꯀꯤꯕꯨ ꯀꯤꯔꯦ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯚꯥꯏ ꯌꯥꯔꯦ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯑꯁꯨꯅꯦ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯌꯨꯝꯗꯪꯗꯤꯅꯦ ꯌꯧꯔꯁꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯕꯤꯀꯥꯁ ꯐꯥꯒꯤ ꯀꯩꯑꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯏꯟꯕꯗ ꯆꯠꯈ꯭ꯔꯤ ꯔꯣꯃꯦꯁꯇꯨ ꯇꯞꯅ ꯑꯃꯨꯛ ꯏꯟꯕ ꯍꯧꯔꯛꯏ ꯈꯔ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯋꯥꯛꯁꯣꯞ ꯑꯃꯗꯤ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯊꯅꯝꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯡꯅ ꯂꯥꯛꯄ ꯍꯧꯏ ꯍꯟꯗꯛꯇꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯇꯥꯒꯗꯕ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯂꯛꯏ ꯋꯥꯄꯜꯅ ꯄꯔꯦꯡ ꯍꯧꯕ ꯖꯒꯥꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯑꯅꯛꯄ ꯑꯁꯤꯗꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯗꯣꯛꯅꯗ꯭ꯔꯕꯁꯨ ꯀꯤꯔꯨꯝꯗꯤ ꯇꯧꯔꯤꯕꯅꯤ ꯀꯔꯝꯅꯗꯤ ꯀꯤꯔꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ ꯅꯥꯛ ꯌꯦꯛ ꯁꯝꯕꯜꯂꯩ ꯑꯋꯥꯡꯕꯅ ꯀꯣꯟꯊꯕ ꯃꯈꯩ ꯍꯩꯊꯔꯛꯇꯨꯅ ꯌꯥꯝꯅꯁꯨ ꯁꯨꯛꯄꯅꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯅꯤ ꯈꯟꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯟꯗꯤ ꯌꯥꯝꯅ ꯇꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯑꯁꯟꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛꯇꯨ ꯕꯤꯀꯥꯁꯅ ꯚꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯊꯦꯡꯉꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯃꯥꯅꯒ ꯐꯨꯊꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯐꯨꯐꯥꯎꯗꯤ ꯐꯨꯗ꯭ꯔꯦꯗ ꯅꯣꯏꯗꯤ ꯈꯔ ꯐꯔꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯧ ꯑꯗꯨꯝ ꯇꯧꯔꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯃꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯄꯤꯔꯤꯁꯤꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤ ꯔꯣꯃꯦꯁꯅ ꯑꯃꯨꯛ
ꯑꯗꯨꯏ ꯋꯥꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯤꯗ ꯈꯩꯈꯣꯏꯒꯤ ꯆꯥꯗ ꯁꯤꯌꯥ ꯙꯞꯇꯤ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯗꯕ ꯅꯪꯅ ꯀꯥꯏꯗꯩ ꯅꯆꯥꯅꯣ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯏꯅꯕ ꯊꯣꯡꯒꯥꯜ ꯑꯁꯤ ꯃꯄꯥ ꯆꯞ ꯆꯥꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯅꯥꯀꯣꯡꯗ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤ ꯑꯍꯜ ꯑꯃꯈꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯒ ꯀꯧꯔꯛꯄ ꯃꯥꯟꯕ ꯑꯗꯨ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯅꯗꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯪꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯤꯕꯝꯁꯤ ꯈꯪꯂꯗꯨꯅ ꯑꯃꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯈꯔ ꯀꯤꯒꯟꯕ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯏ ꯈꯔ ꯀꯟꯅ ꯆꯠꯁꯤꯔ ꯏꯕꯥꯅꯤ ꯕꯤꯀꯥꯁꯀꯤ ꯌꯥꯝꯅ ꯀꯤꯒꯟꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯔꯣꯃꯦꯁꯁꯨ ꯈꯪꯂꯤ ꯃꯍꯥꯛꯁꯨ ꯀꯤꯗꯕꯗꯤ ꯅꯠꯇꯦ ꯀꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯄ꯭ꯔꯄꯞ ꯆꯠꯂꯨꯔꯁꯤ ꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯊꯥꯡ ꯈꯔ ꯀꯜꯂꯛꯏ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯆꯦꯜꯂꯛꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯈꯪꯆꯦꯟ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯨꯝꯅ ꯂꯩꯔꯛ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯍꯧꯅ ꯀꯟꯅ ꯆꯦꯜꯂꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦꯍꯦ ꯑꯃꯝꯕꯁꯤꯗ ꯀꯟꯅ ꯆꯦꯜꯂꯤꯁꯤꯕꯣ ꯍꯨꯏꯅꯒ ꯆꯤꯛꯇꯅ ꯅꯣꯏꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯅ ꯆꯦꯜꯂꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯛꯐꯝ ꯑꯗꯨ ꯑꯃꯗ ꯌꯦꯡꯅꯔꯨꯕꯗ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯂ ꯃꯥꯜꯂꯤ ꯆꯦꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯅꯣꯛꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯔꯩ ꯑꯃꯨꯛ ꯌꯦꯟꯅꯔꯛꯏ ꯔꯃꯦꯁꯅ ꯏꯁ ꯀꯤꯒꯜꯂꯤꯁꯤꯒ ꯂꯝꯖꯦꯟꯁꯤꯅ ꯇꯞꯄꯤꯁꯤꯒ ꯕꯨꯟꯅ ꯆꯥꯗꯧ ꯅꯨꯄꯥꯅꯤ ꯅꯪ ꯏꯕꯨꯡꯉꯣ ꯑꯩꯅꯅꯦ ꯅꯃꯥꯡꯗ ꯆꯦꯜꯂꯝꯃꯤꯗꯣ ꯅꯣꯛꯅꯤꯡꯃꯟꯗꯅ ꯅꯣꯛꯊꯣꯔꯛꯄꯗꯨꯗꯩ ꯆꯦꯟꯕ ꯉꯝꯗꯕꯗꯅ ꯅꯪꯅ ꯍꯦꯟꯒꯠꯈꯤꯕꯩ ꯋꯥꯅꯤ ꯑꯁꯦꯡꯕꯗ ꯂꯝꯖꯦꯟ ꯇꯥꯟꯅꯔꯗꯤ ꯌꯥꯝ ꯈꯦꯠꯅꯅꯤꯗ ꯌꯥꯔꯦ ꯗꯞꯇꯨꯒ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯗꯤ ꯍꯝ ꯂꯥꯎꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯀꯣꯏꯅꯔꯒ ꯅꯨꯡꯗꯥꯡꯗꯒ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪꯗꯤ ꯀꯤꯃꯟꯗꯅ ꯑꯗꯨꯝ ꯆꯠꯇ ꯇꯥꯕꯅꯤ ꯅꯨꯡꯗꯥꯡꯗꯒ ꯂꯥꯛꯑꯣ ꯅꯠꯇꯦꯅꯦ ꯆꯦꯜꯂꯁꯤ ꯀꯥꯅꯒ ꯃꯇꯝ ꯊꯥꯔꯗꯤ ꯅꯪ ꯀꯤꯃꯟꯗꯅ ꯅꯨꯡꯗꯥꯡꯗꯣ ꯊꯣꯛꯄ ꯉꯝꯗꯗꯅ ꯆꯦꯜꯂꯔꯣꯏꯅꯦ ꯍꯥ ꯕꯤꯀꯥꯁꯅ ꯅꯨꯄꯤ ꯆꯦꯟꯕꯗꯤ ꯅꯨꯡꯊꯤꯟꯗ ꯆꯦꯜꯂꯁꯨ ꯌꯥꯏ ꯀꯩꯅꯣ ꯌꯥꯔꯦ ꯑꯩꯉꯣꯟꯗꯅꯦ ꯑꯩꯒꯤ ꯃꯪꯗ ꯑꯃꯨꯛ ꯎꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪꯗꯤꯅꯦ ꯅꯃꯪꯗꯒ ꯎꯔꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯐꯃꯨꯡꯗꯒꯤ ꯀꯤꯃꯟꯗꯅꯅꯦ ꯈꯣꯡ ꯊꯥꯡꯊꯔꯛꯄꯐꯥꯎ ꯑꯗꯨꯝ ꯀꯤꯗꯅ ꯂꯩꯔꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯤꯒꯜꯂꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯪꯗ ꯑꯗꯨ ꯎꯏ ꯑꯗꯥ ꯎꯏꯌꯦꯅ ꯇꯧꯔꯅꯤ ꯂꯩꯍꯧꯔꯦ ꯑꯩ ꯌꯨꯝꯁꯨ ꯌꯧꯔꯦ ꯉꯥꯏꯈꯣꯗꯥ ꯑꯩ ꯊꯤꯜꯂꯝꯀꯣ ꯍꯣꯔꯦꯟ ꯅꯊꯟꯗ ꯍꯟꯈꯤꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯃꯦꯁꯇꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯁꯤ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯂꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯊꯟꯇꯃꯛ ꯉꯥꯏꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤ ꯑꯁꯤ ꯄꯪꯂꯥꯛ ꯂꯥꯞꯄ ꯅꯠꯇ꯭ꯔꯕꯁꯨ ꯊꯣꯡꯒꯥꯟ 8-9ꯗꯤ ꯂꯥꯞꯅꯕꯅꯤꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯊꯟꯇꯅꯤꯅ ꯀꯤꯔꯣꯝꯗꯤ ꯇꯧꯏ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯜꯂꯤꯔꯣꯝꯗꯒꯤ ꯍꯧꯗꯣꯡ ꯑꯅꯤꯈꯛ ꯆꯤꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯈꯣꯡꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯗ ꯔꯣꯃꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯈꯩ ꯐꯟ ꯆꯣꯡꯈꯠꯂꯤ ꯃꯈꯣꯡ ꯃꯌꯥꯗ ꯆꯤꯟꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯇꯨꯡꯂꯣꯝꯗ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯇꯧꯕꯗꯨꯗ ꯅꯣꯡꯈꯠꯂꯛꯄ ꯑꯗꯨꯗ ꯃꯤꯖꯥꯎ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ